Loyalam E-PAO tabi bakudimappu hitram susmitana namidangi pizari ahamda panjari headline. Bom Pokhaiphamda Oiriba Saiton Nganukonda MP Bimol na ngarang chatuna yengsinaba honabada security force na Changhankhidre bu yaningdaba phongdokhrei. Kukizo miyam taliba separate administration fangdriba phawba Manipura anoba lengak semlakpada saruk yadanaba akanba checksin tuwari lawre haina keza sina phongdorakli. Wathok Oiriba audio tape ki recording mapum oina pikhalaknaba court na Changhankhidre. Pausanona pijari. Bom Pokhaiphamda Oiriba Saiton Nganukonda MP Bimol na ngarang chatuna yengsinaba honabada security force na Changhankhidre bu yaningdaba phongdokhrei. Manipur gi ngamkhai manungda India gi machu ahungi feral yungduna buffer zone haina thamlibasi India kuki amadi Manipur maitai haina border kharibra haina MP Angomcha Bimol akoijamna phongdokhrei. Wafam asi Bisnupur district ki phawakchau ikhai police station na konba Saiton Nganukonda naha kuki terrorist singni haina chingnaba singna bom mari thangna na pokhai handuna Nganukon gi kunja ani astokapan nanghan khibagi thodok antu MP Dr. Angomcha Bimol akoijamna yengsinba chatpa matamda mafam aduda ngak senbagi thabak taramba Central Force ki kanguna changba yaroi haiduna athingba pirakpa matamda phongdokhibani MP na Saiton Hiai kon hek yobaga mafam aduda thokhiba bom pokhaibagi thodok adubu yaningdaba phongdoktuna mafam adugi ima singna wakat mifam phamlaba adu unaduna wari sanaki loinana nahal thokhiba bom pokhaibagi mafam aduda khongna changsinaba honaki yamna ngaklibadi mafam aduda ngak sebagi thabak tawriba Rapid Action Force RAF ki makok thongba officers sing yauna security personnel singna hayai kon amadi Nganukonda saba thong yorokpada MP Bimol bu mafam aduda changba athingba pikhi hairi Kuki zomiyamna taliba separate administration fangdri phawba Manipurda anoba lengak semlakpada saruk yadanaba akanba checksin wari lawre haina keza sina phongdorakli Kuki jo singna tanduna laliba separate administration arrangement ki demand phangdri phawba Kuki zo miyamna Manipurda anoba lengak ama semlakpada saruk yadanaba akanba checksin wari lawkhrei Hiramasiga mari lenana Kuki zo council gazette sina media da thadorakpa chirolamana hai ngarang Chuchampur district ta Kuki zo council ki governing council ki mifam pangthokhibaga loinana warep adu laukhibani warep adu Kuki zo miyam gi apamagi matung inna laukhibani karigumba warep adugi wangmada thabak taramba sing maduda thorakpa afafatagi tekcha khudimak masa masana pujagadabani ing kumjali singani kulhumdoi gi me ahumdagi thokhiba Imphal Valley West Maitei amadi Hill West Kuki zo group singi marakta tholiba ethnic violence manba chahi ki February dagi state asida president rule chalaiduna lakli chatharakliba ethnic violence asida Kuki zogi miyoi chaniga humpu lekhidabaga loinana miyoi listing kayana hauzik lanjena duna leri pomna maksing asi yanglaga Kuki jo singna taliba separate administration amadi constitution of India gi makhada union territory creation tawba haibasina demand amadi mapung phadriba phawba Manipura no balengak semada khak saugatloi hari Wathok Oiriba audio tape ki recording mapum oina pikhalaknaba court na Changhankhidre Kuki Organization for Human Rights na pikhalakpa hanagi Chief Minister N Virengini haiba audio tape adu mapum oina Gujarat ta leiba National Forensic Science University da pikhalaknaba Supreme Court na Union Government ta Changhankhidre audio clip adu hauzik phawba kari maramgi pikhalak tribano haina Justice Sanjay Kumar na luchingba bench amana lenga ki maikaida lepkhiba Additional Solicitor General Aisriyada Vatida hangnaki Wafam asigi Pokhaiphamda Additional Solicitor General Batina haiki December thada Supreme Court na case asigi hearing chathakraba matungda minute nifunipan sangba recording adu lenga ki maikaida yoraklei Kuki Organization for Human Rights ki maikaida lepkhiba Advocate Prasan Busan amadi Advocate Cheryl D Suzana haiki Madudi mamangda case asi tararak hana list tawkhibaga lunana minute nifunipan sangba audio tape adu Supreme Court ta puthokpa lekhrei audio clip ki siru khara khaktamak Forensic Science Laboratory da khara khak tharakhi haibigi matangda bench asina mamangi hearing da yaningda phongdokhiba lekhrabani audio clip ki khonjal adu birengini natraga semjin sajinmani haina chap chana khangba ngamnabagi damak mapum oina lengak tapi khalaga NFSU da amuk forward tawgadabani haina bench adu da khanganki Advocate Bhushan na haiki hauzi phawbagi oina audio clip adu mapum oina
NFSU da pikhalakpa leite puna minute yankhai taruk muk sangba audio tape adu petitioner na minute nifunipan khaki audio tape court pikhalakhi lemhoriba saruk adu hauji phaba pikhalaktaba maramda hiramasigi matangda chap chana achumba puthokpa ngamdabani Cookie Organization for Human Rights na Special Investigation Team ama semlaga audio tape asigi matangda mapung fana thigar hangadabani haina taksilakhi mamang chahigi November thada NFSU da haikibada audio clip da semdok satopagi khudam phangbana kanagi khonjel no haiba mayek singna khamangamdre hari Paugi marak thatna Loyalam E-PAO tabiriba khudimakna channel asibu nungsibiduna like amadi subscribe tawbiduna subscriber masing hengat hanbada adom sumating pangbiyu January gi tang manga lisingani kuntaruk nungthelgi pung ani kamini kontra taba matamda first ibu dopa khangba 5-man A-side open football tournament lisingani kuntaruk nat ki oba jagoi galunena pangantabi awang lekai ground da hodokrai Ibudo pakhang balobna sinba tournament adugi hodokpa thorangi preside tawkiba ex president pangantabi GP amadi wa maite council WMC ki central committee member ahong sangbam direna president sa speech piraduna Asigumba lekai amadi khungangi apikpa ground da sinba tournament kaya asina aikhoigi naharol singi physically mentally fitness ohen batanatana masagi leizaba talent sing exposed tobugi tanja ama supiri lenana national amadi international arena da changba phangbagi khudong chaba su ha phangali mahakna makha taraduna ngasi yalhami maite ekhoina thengnari ba khudong chadaba kaya asigi matangda mahakna haikibada matam sangna hill amadi valley khaidoktuna toamba lo chana halamba amadi manaba constitution gi ngaklo piramdaba maitai sing masagi maramdamda lepham laishilaktabagi awawa mayoknare economy job security nat amadi masagi culture da horakliba naharol singda chawna singnaba oirakli ngasi mak singnaba ma oiriba caste census amadi delimitation process asina namphuda pangthok khrabadi logi wangmada changsilakliba mitop singna aikhoigi lenga ki chupli pairak loi haninga leite chiraba tanja asida khudong thiba kaya asidagi kanjana ba yalhomi maiteibu ST list chanaba khudakta chanaba khongthang lokhatpiyo haila lenga ki pungning chingsingkhi loisilakpada we want ST save maitei save Manipur no ST no bot longlip Manipur haina kholaw lominakhi Thoram aduda and ipohanbi amadi ke nabachandrana chief guest amadi guest of honor oina daista phaminakhi Saitongi area da bom Pokhaikhiba thodokpa Manipur imana akanba wafamga loinana condemn tawrakli Maitai singbo hanaba Saitonda bom Pokhaihankhibabu akanba mongda yaningde condemn tawri haina English ngani kulhumdoigi me ahumdagi Cookie singna maitegi mathakta hatpa yumai thaba tawrakpagi tampakta changjafam lawduna leriba maitai IDP singbu ngarang nahanta mayumda changnanaba PR lengakna ayaba piduna changbada ngairingai Cookie singna nongmai amadi pom kapsiluna asokapan nanghanbabu Manipur imana kana yaningde haina phongdorakli athubada terrorist singbu action lokhatlu haina Manipur imagi maikedi khangalakli athubada Manipur da NRC Act hana paikhatlu mitop khanto u Cookie zogi CSO luchingba sing FIR palaga logi cherak piu haina Manipur imana taksili haina media ko convener S Santikumar maitaina phongdorakli Assamese macha ama kani kezi tarmathoi henbaga konana fare Senapati district ki manung channa national highway to Imphal Dimapur lambi gi Nepali khuntit ki Assamese macha ama kani kezi tarmathoi ga gram chahunga konana Senapati police ki kambuna fare hari police ki paugi matung ina kani ga konana faraba Assamese macha asig maming Nantu Dev chahi nifumari kawi leifam Assam gi Karimganj district ki Mahi Sasan village gini hari Mioi asi fabaga lunana Bolero registration number AS01DS 9963 ga lunana mobile phone ani amasu fagale hari Gari accident da mioi mari laikhidre Luhongbagi thoram ama chapada DI pickup truck ama Chuchampur district ki Ngaljang village katainaba lokchap amada grung chapada yamrabada mioi mari laikhidre aduga mioi tara henmana asokapan nangle haina police tagi phangba paw amana hairi DI pickup truck aduda makhoi kuntra dagi nifu phawba passenger oina tongmani chinglak chepta chapada steering gi control ngamhogdabadagi fit chama hena lubat lokta tasinbadagi misi mina nangbagi thodok adu thokibani hairi asopa mioi sing adu Chuchampur medical college ta laikanari aduga asiba hakchang mari aduna Chuchampur medical college ta postmortem tawkhre hairi ing tapna leminaba khaknatana atopa lambi Manipur da leite haina yumnang khemchana phongdorakli
Manipur Press Club Imphal Lingkhatkiba Chahi Yankhaimathoi Shuba Thoram Ngarang Ayuk Major Khulda Leiba Manipur Press Club ta pangthokhrei. Thoram adu Singzamai SCG MLA Yumnam Khemchan, Lamlai SCG MLA Khongban Tabam Ibomcha, Pachoi SCG MLA Sapam Kunjekisor, IPR gi Director Ngangom Utam, Editor Guild Manipur gi President Khogendro Khomdram amasung Amzu gi President Asem Bhaktana Singh Mana Sarugyaki. Paumigi Sinphamda Leramba Laikhidreba Singit Ningsing Kumamda Miyamna Ikai Khumnaba Ulaba Matungda Thoram adu hauki. Thoramgi Chief Guest Wikiba Y Khemchana Haiki. Aikhoi Masel Wakhan Tanaduna Ingna Chikna Leminaba Natana Manipurda Atopa Lambi Leite. Kokomina Manipurgi Purup Khudingmak Imphal da Lakpada Kininga Leite Open Oire Haina Lautokibadu Pukning Thawganingaini. Amukonasu State Asigi Lojing Loya Khudingmakta Ing Tapa Puraknabagi Paujal Piba Chapigi Paulai. Pomnamag Asi Manipurda Ing Tapa Puraknabagi Khongthang Amani. Asigumba Khongthang Loropasi Thagat Phongdok Chari. Saitonda Bom Pokhaikibagi Thodok Adugi Matangda Paladuna Y Khemchana Haiki. Bom Pokhaibagi Thodok Aduda Sokiba Miyoi Ani Adu Thuna Phaba Oirasanu. Khajiktang Ing Tapa Puraklaba Matam Asida Bom Pokhai Hanba Nomai Kapsinba Hehek Tawraklibasi Karamba Agency ga Yaubaza no Haiba Miyam Puna Khangminaba Matam Yaure. Ing Tapa Lakhanaba Honabada Akhoi Pumnamaki Achoba Thodang Lei. Miadiana Loriba Thodangi Matangda Mahana Haiki. Ahing Nungtil Naidana Miyamgi Damakta Choktaba Laitana Awawa Mayok Nariba Journalist Singbu Aikhoina Koktopa Chumloi. Journalist Singbu Awang Bathakta Ikai Khumnabam Thoi Haina Sufongdoki. Paugi Marak Thatna Loyalam E-PAO Tabiriba Kudimakna channel Asibu Nungsibiduna like amadi subscribe Tawbiduna subscriber masing hengat hanbada adom sumating pangbiyu. Aroibada Maruiba Pau Amuka Hana Pizari. Bom Pokhaiphamda Oiriba Saitol Nganukonda MP Bimol Ngarang Chatuni Yengsinaba Honabada Security Force na Changhankhidre yaningdaba phongdokhrei. Cookies do Miyamna Taliba separate administration Phangdriba Phauba Manipura Anoba Lengak Semlakpada Saruk Yadanaba Akanba Cheksing Warep Laure Haina Kezastina Phongdorakli. Wathok Oiriba audio tape ki recording mapum oina pikhalaknaba court na Changhankhidre. Matang asida Loyalam E-PAO na namitangi pau bibil lezari tabiri bakudi mapu amuka hana kurumjari.